Nungsiraba ichilinaosing ngasidi khoi amuka punna Hangbada Ikaiba Masail gi series da taragani thoi suba episode oina khangminnarasi Iddat ki masail karigumba aigi subscribers sing laktagi Hangbada Ikaiba Masail gi series asi Yengbiyu.Haijariba taragadi episode ahanbadagi Yengbiyu aigi channel gi playlist da Hangbada Ikaiba Masail haiduna playlist ama Yaori.Lairik maduda changlagi Yengbiyu Hajik punna khangminnarasi Iddat ki masail ahanbada kanagumbi amapu mawana talak pire natraga khula amasung ila asina chingba mawong amadagi nika kai-khriba natraga mawasi khriba matungda matam khara nupi singni yum amada lengdana leiba amasung atopa nupa amada nika tauba yadaba matam adubu iddat kawe ani subada kanagumbi amma mawana talak pirabadi Haiz ahum fawba mawagi yum adumaktada iddat famgadabane amasung iddat famliba yum adudagi chathokloidabane iddat pura oidriba fawba atopa nupada nika sonba yade Haiz ahum lak khabadi iddat ki matam pura oire iddat su khabadi apamba mafumda chatpa thokpa yare ahum subada kanagumbi haiz laktribi nupimcha ama talak fangle natraga haiz laktrabi hanubi ama kainare adu oirabadi makhoi ani asigi iddat tha ahumne tha ahumgi matungda makhoin apamba thabak tawba yare mari subada kanagumbi nupimacha ama talak fanglaba matungda Thagi hisabti iddat famba hokre amasung iddat ke manungda haiz lakle adu oirabadi haiz ahum suba fawba iddat famgadabani manga subadaw kanagumbi nupi ama pukta angang leina talak fangle adu oirabadi angang pokpa fawba iddat famgadabani angang hek pokpada iddat ki matam loikre talak fanglaba matung ikui-dana angang poklaba su iddat sukre taruk subada kanagumbana haiz laglingay da talak pirabadi lagliba haiz adu iddat ki manung chalaroi madu thadok laga atopa haiz ahum pura sudriba fawba iddat famgadabane taret subada talak ki iddat famgadabane sohbat tawkhraba natraga sohbat tawdrabasu matai manaw animag achikpa mafamda fangna khraba nupi sing adune nipan subada atopa nupi da magi nupi ni khanduna sohbat tawrure adugi matungda mahaki nupi natte haiba khanglakle adu oirabadi nupi adu iddat famgadabane iddat loidru pawba mawaba sohbat tawhalloidabane karigumba tawhallabadi makhoi animak gunagar oigane kariguma numid aduda angang yaukhrabadi angang adu poktriba fawba ngaigani amasung iddat famgani yaukriba angang adusu harami oiroi khangdabadagi sohbat tawkhiba nupa adugi macha oigani mapan subadaw kanagumana niyam chadana nika sonkhre madugi praman nika sonkraba matungda nupi adugi mawa hingli amasung talak pikhide haiba khanglakle natraga nupa amasung nupi animak angang oiringaida sangom tinnakhi haiba khanglakle haibadi khomdinnakhi haiba khanglakle adu oirabadi karigomba sohbat tawkhraba matungda khanglaktuna khaidonglakhiba oirabadi iddat famba wajibne nupa aduna toba tawraga khaidonglakhiba matam adudagi iddat ki matam haure karigomba sohbat tawkhidriba oirabadi iddat famba wajib natte karigumba achikpa mafamda unakhiba leiraba fawbasu iddat wajib natte tara subada iddat ki manungda chinjak amasung firol nupa aduna piba wajibne masigi sandokpa bayan matung tarakpa episode singda lakhigane taragmathoi subada kanagumana magi nupibu talak bayan pikhre natraga talak ahum pikhre adugi iddat manungda sohbat tawruba tarabadi atopa iddat amuk hana wajib oy taragani thoi subada
talak bain pi khraba matungda nupi aduna iddat famliba yum aduda nupa adusu leiba tarabade yamna ningthizana parda tawgudabane nungsiraba ichrinawsing ngasigide asi fawbadan khangminarasi mathangi episode amada mawasi khibagi iddat ki masail sing khangminasi maramaduna nungsiraba ichrinawsingna video asibu Musliman ichilinaw marumapang khwai khudingmak share tawbiduna makhoi bisu khanghanbada saruk yabiyo Allah Ta'ala na Haijakhriba Wafam kharasida ekhoi khudingmak khanghanbibu oisano